Ahanbada Maroiba Pau Tupul landslide ki matangda housing chathariba search operation ki matangda Relief and Disaster Management ki Minister Awangbo Nyuma yauna joint consultative review meeting pangthokre ngasidagi excavator manga amasu rescue operation da hapsingadari Kurumjari THINGBAIJAM SANATOMBI dagi MAMI TV News update lobisi Tupul landslide ki matangda housing chathariba search operation ki matangda Relief and Disaster Management ki Minister Awangbo Nyuma yauna joint consultative review meeting pangthokre ngasidagi excavator manga amasu rescue operation da hapsingadari Ngarang ahumlak subo oina Minister Awangbo Nyuma yauna search operation aduda saruk yaduna local volunteer army official railway official NDRF SDRF ki official amadi marangching ki village authorities singa hauzik oriba search operation ki matangda kupna khana nainaki khana nainaba aduda lenga ki additional chief secretary MH Khan None district ki DC Haulanel Guite SP M Gopal Das amadi relief and disaster management ki official singsu saruk yaki Yangshin Kongchad aduga mari lenana Minister Awangbo Nyumaina hauzik chathariba search operation asida lengaki maikaidagi akanba mawongda midyeng changbaga loinana angamba thongna puthoktuna hotnari Araiba manpower true wall radar ki techniques amadi sniffer dog sizinaduna thiba phangdana lairiba myoising atubada phangba ngamna bahotnari loinana ngasidagi ahenba excavator manga amasu hapchinduna search operation ki thabak tharam khumang chawsinna bahotnaragani haina Minister Awangbo Nyumaina phongdoki Wabagai Assembly constituency ki manung chanba Mantak Khulda constituency asigi MLA Usham Deben yauna khul asigi chawkat tharangi matangda nongmagi oiba khananane bagi mifam ama pangthokre Mantak Khul ki chief Charaujau Kom Mantak village authority amadi church ki maru oiba luchingba kaya yauna pangthokiba mifam aduda MLA Usham Deben na hai Mantak Khul ki miyam asi aikoiga tona tinaraga nungsi chanana mamangaidagi hominarapani Matamaduda lamgi chayetnaba saunaba karishu leirakte Hozikti akang hai saba kaya thoraktuna mayumda mobile phone amamam pairaga aikoi maselgi marakta singchep tharakli masi laibak thibani hoziki harakliba Mantak Khulgi mirol na Mantak Kakching Wabagai amadi kairaki miyamgi marakta leinaraba nungsi mari adu khangloi Mantak ki miyamna maitei marakta tona tinarapa amasung akoibada khundaminariba maitei singnasu Mantak ki miyamga nungsi chanana loinarapa aikoina angang oiringada khanglai Matam aduda khaibung tanaba amasung lamgi matangda chay nabigi wafam amanta leirakte haina MLA Usham Debena makhatana phongdoki Musi hoi bangang sinati mataka khoiga kapsinga mataka kayka leina bari misi moi khangam moi khangma moi ba de khabje khangje lei karigi adubu kunsi akoina anga oidagi misinje ayam to sunati down to sunati Dong akoigi sanction da lei bai tare ai sim jang ai matak si akoiga yam nana maitei mata saung akoina su matak da saung ba tribe area du de na ne lei ba jaga da te ba koisi Khangabok Development and Students Union KADSU Khangabok na khungang asigi yamna maru eba lambi ama oiriba mayai lambi asigi chathok chasinda fibam chada ba pothol sing ngarangdagi semjin ba hokre KADSU gi President Thokchom Kiran Maitena Thadoropa Chiral Amada Hairiba lambi asi matam kayagi mamangdagi school chatliba mahairosingda awaba kaya mayoknaba amadi accident thokpa helakpa asigi yenglaga KADSU gi members singna lambi semjinbagi thabak ase chathabani Thabak tharam asida selgi mateng amadi acha athakna chingba pangbirakhiba singbu KADSU khangabokna thagachari haina Chiral asina makhatari Marakhatna atenba break amatang nominasi Global Education Conclave will be held on 3rd July at City Convention Center, organized by Fortwith Global Consulting Private Limited. Events highlight are interact with representatives of 50+ global universities, personalized counseling with our experienced counselors, on-the-spot application processing and assessment, opportunity to discuss your study and scholarship option, university transfer facility from Ukraine and China without losing year, avail application fee waiver. Delegates will come from Bangladesh, Kyrgyzstan, South America, Russia, China, Japan, and many more. Please come and join. Timing 10 a.m. Contact number
9862 283 509 or 8448 486 500. Breaking matung tarang nauchari. Assam da mayok nariba ising ichaw gi awaba asida Manipur gi Chief Minister N Birenna Barak Valley da tariba miyang gi damak crore ama romgi relief package ama district administration gi kutang da pikraba matung anirak suba oina Barak Valley da khundariba Manipuri ichininaw sing gi damakta thabirakpa package adu all Assam Manipur thengna na chatuna ngarang dagi yenthokre. Relief package yenthokpa aduga mari lenana amya gi chief advisor Kundal Khetrimeyum na hai Manipur ge Chief Minister N Birenna Barak Valley gi damakta relief package tharakuna district administration kasar gi kutangda sinaki badu ichaw asina awaba tarba Manipuri ichinnaw sing da phangde haibagi complaint ama amyada thangkalakhi amyana Manipur ge Chief Minister da yumthong lising taret ki mateng nizabada yumkok lising manga romgi package pibirakpani makata na awat paleirabasu mateng pigani haibagi thazabasu pirakhi loinana ahan bagi oina numit taruk tagi taret ki manungda yum lising manga romda yenthok nabagi pandam thamdi package asi ichaw aduna khwaidagi hena sokhalaba mafam ama oiriba silchar gi baljur mayamna balju haina khangnaba mafam asidagi yenba hobani imung amada thaw ata thum amadi hawaina chingba potlam sing yauri karigumba fangdaba yarabadi amyada haibira o haina su mahakna makata na phongdoki khoi kenase Sanalai Baktagi Honorable Chief Minister of Manipur na Barak Valley da tariba akhoi Indian citizens gi damakta ahamata 1 crore gi akhoi relief package ma already thakre madu district administration da disi da sinakre adi makha tarakbada akhoi interior area da liba maitai sing amadi paksan affected ro maitai sing dagi akhoi makhoi da high level sing jorte haibadagi amyana mu akhoi honorable CM da request to jeki bai tai akhoi tongana separate relief kana package ma thabiroi adu ni ngarang thunge madungda akhoi ngasi khwaidagi hard hit oriba akhoi gi baljur maitai khunse silchar gi baljur maitai khunse asidagi yena na baina hoji kana ma triba ma hi punsang khra do makha ta hi ngainari hi crisis ma lai bai tarai ko Sorok Atingbi Youth Club SAYC Jiribamna Sinduna Numitara Hundoini Chupna Pangtokadaba Ahanba Hillghat GP Mix Kang Tournament 2022 Jiribamgi Hillghat Maning Lekai Community Hall da Jiribamgi Jila Parishad KH Janaki na Hodokre Kang Tournament Hodopagi Tharam Aduda Jiribamgi Jila Parishad KH Janaki SAYC Jiribamgi President M Gopal Amadi Jiribamgi Hillghat GP ki Pradhan L Somarendrona Chief Guest President Amadi Guest of Honor Onasar Yaki Kangkut Nipan Nasaruk Yadiba Tournament ki ngarang haudopa numita LEC Babupara Amadi Panjal Club Kunau Lang Kangkut Anina Sanaki Panjal Club Kunau na tos ngamduna Maikai Khanki Aduga LEC Babuparana Kang Kapahoki Apiba Matamda LEC Babuparana Panjal Club Kunau Kangkut Pugu Panjal Taramatoi Tareta Maikiba Piki Match Aduda A Botona Referee Oiki Ngasiki match da Hillghat GP Kangkut Amadi YLC Dibong Kunau Sanaragani Yaningta Facebook group na angam mating pangduna punna himinabagi wakalonda leptana sangsilakpa khongthangi ahumlak suba oina ngarang Mahabali amadi Bishnupur gi CI College leriba yong singda Yaningta Facebook group ki admin nungsi ningthauza yauna member singna yong singda machinjak thakre matungdasu asunna awaba tarba malemda punna leminariba thawai panba singi angam mating Yaningta Facebook group na tawkhigani hairi Arabada Mariba Pau Amuhana Tupul landslide ki matangda hojik chathariba search operation ki matangda relief and disaster management ki minister Awangbo Nyuma yauna joint consultative review meeting pangthokre ngasidagi excavator manga amasu rescue operation da hapsingalari Matang asida hojiki oinadi news update losinjare makhataba pawdamak numit yung pung 12 gi English news update mintaminasi
HIV हाइबसी लंबी मरी खक्तदा मियोय अमदगी अमदा संदोय HIV positive oiba mama mapadagi machada सखंगदबा मियोयसिंगा कोंडोम याउदना युमान मरी थंबा मतमदा HIV संदोय mi amaga yatum siren waiduna sizinabada HIV sandoi ana layeng de ikap matamda HIV test to the ikap labadi HIV sandoi चांग नाइना अमदी नियम चुमना कोंडोम सिजनबना HIV दगी ngakthokpon sexual transmitted infection STI हाइबदी फिनुंगी लाइना दगी सुंगाथोपंगमी aduga angang pamdrabadi condom siznabiyo HIV haiba virus asina mipung khudingmakta sokhali मसीगी नमखै लेते चाही लाइनिंग कांगलुप नत्रगा नुपा नुपी अंगां खाइदे masina mi amadagi amada mathang mathang sandopangam aina dom sinari HIV test tong nabagi dama aina dom sinari condom sisna bagi dama aina dombu singnari nasabo HIV dai kanjanaba HIV AIDS ki maramda hena kupa moron khangnabagi damak it's toll free number 1097 the phone tobi English Hindi natraga Manipuri de wari saba yagani nako AIDS app su download tobiu amadi